Hello, I giving Baboy na may rakpam. Nahanam po mas isorgi wapaw ta na bagida maglakpiba ang sige na magkatagachari. Agi prathna di nahak na takdi ba wapaw ang sige mapal na isorbo hinanung siba amasung mahaki mi aduga mahaki singlupo hinanung siba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanung siba, nakagising lupa luching musing hinanung siba, adu quite maruoy na, isori matik mangalig na magtihingba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Jadi ngahak isori wahai dagi yang minasi, isori wahai cang jengai dah, kai isori dem haiza minasi ko. Mati man thalaba koi amat jengai ba, ahing ba cumba isor, nah buat hagat cebani, nasi gini misi dah nak wahai dagi tazan ba tamzan ba, kudung sama pina birai am hagat cebani pa isor, nak wahai dagi ngahak yang minaga ba sira nah na bang biu bor pina biu, nak wahai di panggal kali, nasa koi gi pusi thawai cang nong sinazari, nah na bang biu bor pina biu hajin cebani. तागदरबे खुदिमक किथमोय वखल नांदा हांदोपियो अदुगा संदोक्तोरिबन हासन सा आहा पुसुन हांना लोइना बियो पांग बियो हाजना नसाना पाइ सुसेमिन जबने आमेन ओके ngasi saruk se efisia gi pandup ani gi pada amadagi tara phawbudu khoi yeminase ngasai gi sai sakhiba his mercy is more singer do ka shen and shen habantra met brosme ko aina yamna pamjaba ishay amani aduga ngasigi topic sisu thousal gi matang da yengadawrebani ko ishor gi angakpa marvelous grace si hek haiba matam da isai gi him gi isai na phajabani singa marvelous grace of our loving lord haiba isai da ko khangbi bas yoram gani yamna phajabi isai ne aduna masida efesia gi lareg ase paul na iba yamna phajaba aduga majithi amani efesia gi church sisu yamna ताइबंग पान बगी ओइबा सिदा यामना लुप्पा नत्रगा मोइगी मफम सिनसु कारबार तौबदा यामना चाब मफम म ओइबनिना अथेम से दुम लापा जानी को हाइरिबा मयाम मरक सिदा पोल न मखोइबु मखोइ से करम मी ओइरमबनो अमसंग हुजिक ईश्वरना करी ओहिलखिबनो हाइबसे म अमका हन रिमाइंड तौनबा पोल न इहिबा चिथिनी मरु ओइना पंदुब अनि से को पंदु अम्मा यंग मतमदा पंदु अम्मा कोई short recap यंग मतमदा मसिदा क्रिस्टना एखोगी दमता हान लांबी खरबा अमसु ईश्वरना एखोगी दमता थौरांग तौबी खरबा को महाना खंदोपी खरबा सिंगी दमतांग द महाना हाइबी सर्गगी ओइबा बोर लोइनमक एखोई द महाना पीबीरबनी हाइना पंदु अम्मागी पदा अहुम ग मरी अस्वाइ कोइन पातार कोइन उ फंगी को मसी मयाम से हाइरबा मतुंगदा मरु ओइना इफिसाइ चर्च सेदा अथुप वासे करिनो हाइस मान फोंदोना बखनबने व्हाट इज द मिस्ट्री ऑफ द चर्च चर्च की अथुप वासे करिनो हाइसे मसिग लरिसिद मान फोंदोना बखनबने चर्च सिबु हाइरिबने को यहूदी जेंटाइल अमत ओइना ईश्वरबु खुरुमिनबा जात बिजात नाइदना ईश्वरबु अमत ओइना खुरुमिनबा हाइबसे थाइनिगी मतमदो वखल लफो लामा फंगदब बोत अमने बसिसे Jehuri sing na Gentile bu hantana yeng ba Gentile sing na sumoy gilai kurumuga to ba sing yeng da ba ko adagi de mangi shengi haina tawna ba kan ba Jehuri sing ge marak sida ishor na makhoi da haire ba se hojikti Jehuri haiba Gentile haiba leitre Krista ge mingda Krista ge masa or khoi loina ma amatani haiba se po na masing singlup sida amusung magi mi sing man phondok pa adu ma wahi wafam amane bu ko aduna ngasi saru se khoi yengminasi pandub ani gi pada amadagina tara phawbada ko manipuri da yeng taradi sibada gi hingba haina adamain title piraga thame new position individually ko aduna pandub ani pandub amada in haikhiba gumna masida ishor gi eternal plan adu mahana phondok pire haibadi sarga gi oiba bor khudima kaloina na ekhoi da mahana bor pibire na haibani pandub ani ga ahum sena Karino haiba matamda karam mamong da masigi eternal plan mahaki loma naida bat horang se karam mamong da phungdok kadabano haiba taradi
ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯝꯗꯕ ꯑꯁꯥꯎꯕꯒꯤ ꯃꯆꯥ ꯁꯩꯇꯥꯟꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯆꯔꯆꯇ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯇꯤꯟꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯂꯤꯕꯅꯦꯕ ꯃꯁꯤꯒꯤ ꯄꯟꯗꯨꯞ 2ꯒ 3ꯒꯁꯦ ꯀꯣ ꯑꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ Christianity ꯍꯥꯏꯔꯤꯕꯁꯦ it is the most personal thing Christianity ꯍꯥꯏꯔꯤꯕꯁꯦ personal matter ꯑꯃꯅꯦꯕ Christianity ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ Christian imungda poe haraga aise Christian hekta oirabra haina wahang hangma matamda khangdaba kaya amana hoi aina haigani khudam oina haraga khoina example oina akhoi icha sing school ka ba matamda school gi form fill up tarokani natra aduda religion gi mapa kalam ma yaugani aduda icha sing se khoina kari haigani Christianity haiba religion haiba mapa aduda khoina Christianity tawgani ab Masigi say almost every Christian household masigi say taweb. Adu ta say namake nang Christian oirabra wahang se hangtarade until and unless nang na Yesu Christ bu kan bi puni na thaza driba phawbudi nang Christian oidriya. Mayam bhab ta bi ko ina haina bu hanari se. Masida church ti kahariba Christian ne khanjariba kayamama Masigi wakhalon is a tower harakanda a Christian haidana hindi hingzariba. Adubu hayenkona ishori manata di moi masasi upangoi doing kayamalay. Charasti kaba adubu hayeng ishori manakta akoya yam tazana uani na hiramas kalambasing sina hekleram the bugumba. Adi akoina akoi wakhala sukane kalu the meeting sina ishori manakta haround leram mugumba koi upangdori. Baptaigo masikari gano haitaradi. Christianity is a personal religion ne haibase bhab ta da begine hozi aigi icha ani Catherine ga Matthew ga yamna nushi ko aigi hoi hek pok pe icha ne na ai ne nushi adubu makhoina Christian imung da pok pata rasu Yesu Christ bu kan me pu ne thaza khida pata radi haye makhoi ishor manak ta yauroi samana na silai reba khoi loina mang hai ta re ni ko ai phanayam church ka ba yai church ki thabot thoram de phana thona yaw ba yai phana thona pha ba yai adubu Yesu Christ bu kan mi puni hana isam ana losin ki da bataradi ai shor mana yaw bi lambi mat he laite aduga kai hai tare aigi ima ipa gi thazaba natraga aigi nupi natraga aigi nupa gi thazaba natraga ai icha sing thazaba na aibu ishori mana ti yo hangado bunati Adoga, akwai swai tongnabu dumaina Bible college tu tamabu sangge hai tarasu pastor recommendation trust ki elder magi recommendation kaina smaje akwai trust ki member ni mahati thonga yona phabani kaina phazani ibiri ni khoina tra taibang pa ni khoina adu tawba ngamme haba ishori mafam na du yaroi haba hoji pastor boboina example ni Siddhartha hairase pastor boboina short Siddhartha se ai anushina ba marup ni Charles yam twin kasabani ma bu amda sargada amda losan biu aina phana recommendation aphabi irusu pestara kun kunthra ibata rasu Siddhartha na ishor losan Yesu Christ losan da bataradi recommendation phana sangazu upai lairoi aina haina bu honari se ishor ki manak ta yawna bagi upai ama tangdi karino hai taradi Yesu Christ bu thazaba aduga masigi thazaba se kana karmaina akoina phangadabo na hai taradi ishor gi thousand upir kan akoina phangadabo ne madu imtan ngasi khoi yengdori base ko by grace you are saved through faith haina verse 5 ka verse 8 ta yarokani madu gi matang da khoi amu makha ta ni yengsi ko phare adudi khoi yengba horase pandup ani gi amadagi ahum phawbu ai hana pajarake aduga ayo aran amusung pap ta na khoi shirami masida matam amada Nakoina taibang pan asigi machat matung ina atiyagi pangalgi mapu adugi matung induna chatlami hairiba thawai asi haiba indaba mi singi mathakta thabak tawduna lairi makhoi gi marakta ekhoi pumna maksu matam amada ekhoi gi hakchangi apamba singda chatlami hakchang amasung pukningi apamba adu thunghalami aduga atopa mi singumna ekhoi mahosana ashaubagi macha sing oirami hai Ihan hanba point aina mayam na haining muse pada amadagina ahum phawba khoina yema matamda akhoi hanagi phibam se uphange sida What were we natraga who were we before we knew Christ
ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯁꯤꯀꯣ ꯅꯝꯕꯔ 1 ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟꯁꯤ ꯀꯔꯤꯅꯣ ꯚꯔꯁ 1ꯗ ꯑꯗꯨꯒ ꯑꯌꯣꯜ ꯑꯔꯥꯟ ꯑꯃꯁꯨꯡ ꯄꯥꯞꯇ ꯅꯈꯣꯏ ꯁꯤꯔꯝꯃꯤꯅ ꯍꯥꯏ ꯑꯌꯣꯜ ꯑꯔꯥꯟ ꯏꯪꯂꯤꯁꯇ ꯍꯥꯏꯇꯥꯔꯗꯤ ꯇ꯭ꯔꯥꯟꯁꯒ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯄꯥꯞ ꯍꯥꯏꯔꯗꯤ sin ꯍꯥꯏꯕꯅꯦꯕ you were dead in your trespasses and sins ꯅꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯑꯃꯁꯨꯡ ꯄꯥꯞꯇ ꯁꯤꯔꯝꯃꯤꯅ ꯍꯥꯏ ꯃꯁꯤꯗ ꯁꯤꯕ ꯍꯥꯏꯔꯤꯕꯁꯤ spiritual deathꯅꯤ ꯍꯛꯆꯥꯡꯅ ꯁꯤꯕ ꯅꯠꯇꯦ ꯊꯋꯥꯏꯗ ꯁꯤꯕ ꯍꯥꯏꯕꯅꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯁꯤꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ separation ꯍꯥꯏꯕꯅꯦꯕ ꯈꯥꯏꯗꯣꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯏꯗꯦꯟ ꯏꯪꯈꯣꯜꯗ ꯏꯁꯣꯔꯅ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯐꯇ ꯀꯔꯤ ꯌꯥꯊꯪ ꯄꯤ ꯍꯩ ꯑꯗꯨ ꯆꯥꯒꯅꯨ ꯍꯦꯛ ꯆꯥꯕ ꯃꯇꯝꯗ ꯅꯈꯣꯏ ꯁꯤꯒꯅꯤꯅ ꯍꯥꯏꯌꯦꯕ ꯍꯦꯛ ꯑꯗꯨ ꯃꯣꯏꯅ ꯆꯥꯔꯨꯔꯦ ꯆꯥꯕ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯃꯣꯏ ꯁꯤꯈꯤꯕ꯭ꯔꯥ ꯍꯛꯆꯥꯡꯗ ꯁꯤꯗꯦ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯍꯪꯕ ꯌꯥꯏꯑꯕ ꯁꯤꯅꯤ ꯍꯥꯏꯔ ꯁꯤꯁꯨ ꯁꯤꯗꯦꯅ ꯍꯥꯏꯅ ꯃꯤ ꯈꯔꯅ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯃꯈꯣꯏ ꯁꯤꯔꯕꯅꯦꯕ ꯃꯔꯝꯗꯤ ꯄꯥꯞ ꯍꯥꯏꯕ ꯆꯪꯉꯛꯑꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯞꯇꯨ ꯆꯪꯉꯛꯑꯕꯅꯤꯅ ꯄꯥꯞꯀ ꯏꯁꯣꯔꯒꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕꯅꯤꯅ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯁꯦ ꯈꯥꯏꯗꯣꯛꯅꯔꯕꯅꯦꯕ ꯁꯦꯄꯔꯦꯠ ꯇꯧꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯚꯥꯞ ꯇꯥꯏꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯄꯥꯞꯅꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒ ꯂꯩꯅꯔꯝꯕ ꯃꯔꯤꯁꯦ ꯇꯠꯄꯅꯦꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯌꯧꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯚꯥꯞ ꯇꯥꯏꯀꯣ ꯏꯁꯣꯔ ꯈꯪꯅꯤꯡꯉꯥꯏꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅ ꯂꯩꯔꯝꯃꯅꯤ ꯊꯋꯥꯏꯗ ꯁꯤꯔꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒ ꯀꯩꯗꯧꯅꯨꯡꯗ ꯃꯔꯤ ꯊꯝꯃꯣꯏꯕ ꯏꯪꯂꯤꯁꯇ ꯑꯩ ꯄꯥꯔꯛꯀꯦꯀꯣ one who is dead spiritually has no communication with God ꯊꯋꯥꯏꯗ ꯁꯤꯔꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦꯕ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ transgressions and sins transgression ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯌꯣꯜ ꯑꯔꯥꯟꯁꯤꯡ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯞ ꯅꯨꯡꯇꯤꯒꯤ ꯇꯧꯏ ꯈꯪꯅ ꯄꯥꯞ ꯇꯧꯕ ꯌꯥꯎꯏ ꯈꯪꯗꯅ ꯄꯥꯞ ꯇꯧꯕ ꯌꯥꯎꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯀꯟꯐꯦꯁꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯀꯣ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯇꯧꯗꯕ ꯇꯧꯔꯣꯏꯗꯕꯁꯨ ꯇꯧꯕ ꯌꯦꯡꯉꯣꯏꯗꯕ ꯌꯦꯡꯕ ꯉꯥꯡꯉꯣꯏꯗꯕ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯋꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯣꯛꯆꯕ ꯇꯥꯏꯌꯦꯕ ꯀꯣ ꯃꯁꯤꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯋꯥꯏꯗ ꯑꯩꯈꯣꯏꯁꯦ ꯁꯤꯔꯝꯃꯅꯤ ꯇ꯭ꯔꯥꯟꯁꯒ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯂꯥꯟꯅ ꯂꯧꯕ ꯐꯣꯜꯁ ꯁ꯭ꯇꯦꯞꯁ ꯀꯣ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯂꯧꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯕ ꯌꯥꯝꯅ ꯅꯛꯅꯩ ꯃꯁꯤꯁꯦ ꯇ꯭ꯔꯥꯟꯁꯒ꯭ꯔꯦꯁꯟꯒ ꯄꯥꯞ ꯍꯥꯏꯕꯁꯤꯒ ꯃꯥꯒꯤ ꯔꯨꯠ ꯋꯥꯔꯗꯇ ꯈꯦꯠꯅꯕ ꯇꯥꯔꯁꯨ ꯃꯥꯒꯤ ꯑꯥꯔꯊ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯗ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦꯕ ꯀꯣ ꯌꯥꯝꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯦ ꯑꯗꯨꯅ ꯃꯔꯛꯇ ꯐꯅ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯁꯨ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯇꯝꯗ ꯄꯥꯞ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯦꯁꯦꯖ ꯑꯃ ꯂꯩꯌꯦ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥ 10:12 1 Corinthians 10:12 ꯀꯔꯤ ꯍꯥꯏ ꯂꯦꯞꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯍꯥꯛꯇꯨꯅ ꯆꯦꯛꯁꯤꯟꯁꯅꯨ ꯃꯍꯥꯛ ꯄꯥꯞꯇ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯄꯥꯁꯇꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯃꯤꯁꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯄꯥꯞꯇ ꯇꯥꯕ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯦꯄꯣꯂꯣꯖꯤꯁט ꯍꯥꯏꯇꯥꯔꯗꯤ ꯔꯕꯤ ꯖꯀꯥꯔꯤꯌꯁ ꯅꯣꯏ ꯇꯥꯔꯝꯃꯒꯅꯤ ꯀꯣ ꯃꯍꯥꯛꯀꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯃꯥꯅ ꯗꯤꯐꯦꯟ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯇꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯐꯕ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯃꯥꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯂꯥꯁꯇ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯩꯗꯧꯏ ꯃꯍꯥꯛ ꯑꯁꯦ ꯑꯣꯛꯇꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯃꯥ ꯕꯥꯏꯕꯜ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯣꯏꯔꯤ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ RZIM ꯀꯣ ꯔꯕꯤ ꯖꯀꯥꯔꯤꯌꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯗ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯖꯕ ꯇꯣꯏꯅ ꯇꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯥꯁꯇꯔ ꯃꯤꯁꯅꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯏꯕꯪꯄꯥꯟ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯇꯝꯗ ꯅꯪ ꯑꯩꯁꯦ ꯄꯥꯞꯇ ꯇꯥꯕ ꯌꯥꯏ we are all 100% qualified to sin ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯞ ꯇꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯄꯥꯁꯇꯔ ꯑꯃꯅ ꯄꯥꯞꯇ ꯇꯥꯕ ꯌꯥ ꯇꯥꯔꯗꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯌꯥꯝ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂ ꯌꯦꯡꯁꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗ
ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯜꯂꯤꯀꯣ ꯑꯗꯨꯅ ꯃꯣꯏꯗ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯄꯥꯎ ꯕꯥꯏꯕꯜꯗ ꯄꯥꯎ ꯕꯥꯏꯕꯜ ꯄꯥꯗꯕꯁꯨ ꯌꯥꯗꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯏꯟꯁꯤꯜꯂꯦꯕ ꯅꯣꯡꯃꯗ ꯑꯦꯠꯂꯤꯁ ꯃꯤꯅꯤꯠ 5-10 ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯏꯚꯤꯅꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯃꯇꯝ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯄꯗ ꯑꯃꯅꯤꯈꯛ ꯑꯣꯏꯔꯁꯨ ꯅꯪ ꯄꯥꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯅꯕ ꯍꯣꯠꯅꯧ ꯃꯔꯝꯗꯤ ꯍꯦꯛ ꯆꯠꯁꯤꯜꯍꯧꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯞꯇ ꯇꯥꯕ ꯌꯥꯏꯑꯕ ꯅꯍꯥꯁꯤꯡꯒꯤꯅ ꯑꯊꯦꯡꯕꯁꯨ ꯍꯦꯟꯅ ꯌꯥꯝꯃꯤ ꯄꯥꯈꯪꯁꯤꯡꯒꯤꯗꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯡꯁꯨ ꯄꯥꯈꯪ ꯈꯔ ꯃꯑꯣꯡ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯐꯖꯕ ꯎꯇꯥꯔꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯊꯦꯡꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯇꯞ ꯂꯥꯛꯀꯅꯦꯕ ꯈꯪꯍꯧꯗꯕ ꯈꯣꯡꯊꯥꯡ ꯍꯦꯛ ꯁꯣꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯥꯟꯅ ꯕꯥꯏꯕꯜ ꯀ꯭ꯂꯥꯁꯇ ꯇꯝꯃꯤꯟꯅꯔꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯕ꯭ꯔꯦꯟꯃꯨꯛ ꯁꯥꯔꯞ ꯑꯣꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯎꯏꯅ ꯑꯗꯨꯝ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯝ 100% ꯐꯪꯕꯒꯨꯝꯕꯅꯦꯕ ꯀꯣ ꯂꯥꯏꯕ꯭ꯔꯦꯔꯤꯒꯗ ꯆꯪꯕꯒꯁꯤꯗꯤ ꯎꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯦ ꯍꯦꯛꯇ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯔꯀꯥꯟꯗ ꯃꯥꯔꯛ ꯐꯪꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯎꯏꯔꯤꯉꯩꯗꯨꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯣꯂꯦꯖꯇ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯣꯏꯅꯤꯁꯦ ꯈꯪꯅꯔꯦ ꯚꯦꯀꯦꯁꯟ ꯃꯇꯝꯗ ꯃꯣꯏꯅꯤꯁꯦ ꯀꯥꯏꯗꯅꯣꯃ ꯀꯣꯏꯕ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯀꯥꯟꯗ ꯅꯨꯄꯤꯗꯣ ꯊꯥ ꯂꯦꯞꯄꯦ ꯁꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯁꯤꯒꯤꯁꯤ ꯃꯥꯁꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯅ ꯕꯥꯏꯕꯜ ꯀꯣꯂꯦꯖ ꯇꯝꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯁꯣꯏꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯇꯥꯈ꯭ರೆ ꯑꯗꯨꯗꯒꯤꯗꯤ ꯕꯥꯏꯕꯜ ꯀꯣꯂꯦꯖꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯑꯌꯣꯜ ꯑꯔꯥꯟ ꯑꯃꯁꯨꯡ ꯄꯥꯞ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯛꯅꯅ ꯆꯠꯃꯤꯟꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯣꯏꯔꯝꯃꯅꯤ ꯚꯔꯁ 2-3 ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯍꯦꯟꯅ ꯁꯨꯒꯥꯏꯅ ꯇꯥꯛꯂꯛꯑꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯝꯕꯔ 1ꯗꯏꯍꯥꯟ ꯍꯥꯟꯕꯗ ꯗ ꯀꯟꯗꯤꯁꯟ ꯗꯤꯁꯀ꯭ꯔꯥꯏꯕ ꯀꯣ ꯗ ꯀꯟꯗꯤꯁꯟꯁꯦ ꯀꯔꯤꯅೋ ꯅꯝꯕꯔ 1ꯗ ꯃꯁꯤꯗ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯆꯠ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯅꯝꯕꯔ 1ꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯃꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯪꯂꯤꯁꯇ ꯍꯥꯏꯇꯥꯔꯗꯤ follow the ways of this world ꯍꯥꯏꯅ ꯍꯥꯏ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯨꯕꯨ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯗꯤꯀꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯒꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯒꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗ ꯃꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯒꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯔꯤꯜꯁꯀꯨꯝꯕ ꯁꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯈꯪꯉꯝꯒꯅꯤ ꯅꯍꯥꯁꯤꯡ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯔꯤꯜꯁ ꯁꯦꯝꯕ ꯑꯗꯨꯗ ꯔꯤꯜꯁ ꯁꯦꯝꯕꯁꯤda ꯑꯐꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯅꯠꯇ꯭ꯔꯒ ꯏꯁꯩꯒꯨꯝꯕꯒꯤ ꯑꯣꯏꯔꯗꯤ ꯐꯕ ꯑꯃꯨꯛꯀ ꯐꯤꯔꯣꯜ ꯑꯇꯩ ꯆꯥꯗꯕ ꯁꯦꯠꯄ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯑꯗꯨꯗ ꯍꯦꯛꯇ ꯂꯨꯞꯄ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯦꯅꯤ ꯗꯨꯀꯥꯟ ꯆꯠꯂꯣꯕꯀꯣ ꯑꯦꯅꯤ ꯗꯨꯀꯥꯟ ꯆꯠꯂꯣ ꯄꯣꯠ ꯂꯩꯕ ꯆꯪꯉꯣ ꯑꯗꯨ ꯃꯇꯝꯗ ꯐꯣꯟꯗ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯗꯕ ꯃꯤ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯥꯔꯃꯥꯁꯤꯗ ꯆꯪꯕꯕꯨ ꯑꯣꯏꯔꯣ ꯒ꯭ꯔꯣꯁꯔꯤꯗꯕꯨ ꯆꯪꯕꯕꯨ ꯑꯣꯏꯔꯣ ꯐꯣꯟ ꯄꯥꯏꯔꯝꯃꯕ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣ ꯍꯌꯦꯡ ꯁꯤꯕ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯣꯜ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯅ ꯍꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯇꯤꯟꯅꯔꯤ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯇꯥꯡꯈꯨꯜꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯄꯤꯛꯂꯤꯉꯩꯗ ꯇꯤꯟꯅꯔꯛꯄꯅꯤ ꯃꯥꯅ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯉꯪꯉ ꯂꯩꯕ ꯑꯩꯅ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯋꯥꯍꯩ ꯑꯃ ꯃꯥꯅ ꯍꯥꯏꯈꯤꯕꯀꯣ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯥꯏ ꯋꯥꯈꯜꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯥꯁꯨ ꯆꯔꯆ ꯀꯌꯥ ꯆꯠꯄ ꯃꯤ ꯅꯠꯇꯦ ꯆꯔꯆꯇ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯈꯛ ꯆꯔꯆ ꯀꯥꯏ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯆꯨꯝꯃꯦꯕꯁꯦ ꯅꯣꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔꯗꯤ ꯂꯩ ꯃꯥꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇ ꯈꯛꯇꯪ ꯃꯥ ꯆꯔꯆ ꯆꯠꯂꯦꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯔꯨꯏ ꯉꯁꯤꯗꯤ ꯀꯥꯏꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯁꯤꯒꯤ ꯅꯠꯇ꯭ꯔꯥ ꯂꯧꯈꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯩ ꯃꯊꯦꯜ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯣꯛꯁꯥ ꯂꯩꯔꯝꯃꯅꯤ ꯁꯟ ꯂꯩꯔꯝꯃꯅꯤ ꯉꯥ ꯂꯩꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯨꯡꯗ ꯄꯣꯛꯑꯝꯃꯗꯤ ꯐꯗꯧꯕꯅꯦ ꯍꯥꯏ
ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯄꯣꯛꯑꯝ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞ ꯊꯛꯏꯕ ꯇꯂꯞ ꯆꯥꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯒꯤꯜꯇꯤ ꯐꯤꯂꯤꯡ ꯂꯩꯇꯅ ꯆꯥꯕ ꯌꯥꯔꯝꯒꯗꯕꯅꯤ ꯍꯥꯏ ꯃꯥꯅ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯗ ꯊꯋꯥꯏ ꯌꯥꯎꯃꯟꯈꯤꯗꯨꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯃꯨꯡꯗ ꯄꯣꯛꯄꯁꯤꯗ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯨꯡꯗ ꯄꯣꯛꯑꯝꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯨꯡꯗ ꯄꯣꯛ ꯇꯥꯔꯗꯤ ꯆꯨꯔꯨꯞ ꯊꯛꯄꯗ ꯌꯨ ꯊꯛꯄꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯑꯔꯣꯏ ꯁꯤꯅꯤ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯆꯔꯆ ꯀꯥꯔꯤꯕ ꯃꯤ ꯑꯃꯅ ꯃꯗꯨꯒꯤ ꯊꯕꯛ ꯇꯧ ꯇꯥꯔꯗꯤ ꯀꯩꯗꯧꯒꯅꯤ ꯄꯥꯁꯇꯔꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯉꯛꯊꯤ ꯆꯞꯄꯒ ꯅꯠꯇ꯭ꯔꯣ ꯆꯞꯄꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯒꯗ꯭ꯔꯥ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯌꯥꯗꯦ ꯀꯥꯏꯅ ꯇꯣꯛ ꯊꯥꯖꯤꯜꯂꯒ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯀꯣ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯔꯆ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯧꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯇꯥꯔꯗꯤ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯌꯥꯝꯃꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯧꯖꯤꯛꯇꯤ ꯆꯔꯆ ꯀꯥꯗꯕ꯭ꯔꯁꯨ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩ ꯑꯗꯨꯕꯨ ꯃꯥꯏꯗꯃꯛꯁꯨ ꯑꯩꯈꯣꯏꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯦꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯇꯤꯌꯥꯒꯤ ꯄꯥꯡꯒꯜꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤꯅ ꯍꯥꯏ The unsaved follow the ruler of the kingdom of the air ꯍꯥꯏꯕꯗꯤ ꯑꯇꯤꯌꯥꯒꯤ ꯄꯥꯡꯒꯜꯒꯤ ꯃꯄꯨ ꯍꯥꯏꯇꯥꯔꯗꯤ ꯁꯩꯇꯥꯟꯕꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯏꯐꯤꯁꯤꯌꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯏꯐꯤꯁꯤꯌꯥꯒꯤ ꯄꯟꯗꯨꯞ 6ꯇꯁꯨꯀꯣ ꯑꯩꯈꯣꯏꯅ ꯄꯥ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕꯁꯤ ꯁꯥꯗꯣꯡꯒ ꯅꯠꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯂꯤꯇꯤꯁꯀꯣ ꯄꯥꯋꯔꯁ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯪꯉꯔꯣꯏꯁꯤ ꯁꯩꯇꯥꯟ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯊꯝꯃꯦꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯖꯣꯍꯥꯟ ꯄꯟꯗꯨꯞ 5:11 ꯄꯥꯔꯗꯤ ꯐꯪꯒꯅꯤ ꯑꯩ ꯄꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯕꯤꯔꯣꯀꯣ ꯑꯍꯥꯟꯕ ꯖꯣꯍꯥꯟ 5:18ꯗꯁꯨ The whole world is under the control of the evil one ꯃꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯈꯨꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯗ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯊꯣꯛꯏꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯐꯣꯡꯗꯣꯛꯅꯕꯅꯤ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯇꯤꯌꯥꯒꯤ ꯄꯥꯡꯒꯜꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯦꯅ ꯍꯥꯏ ꯀꯣ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯣ ꯑꯔꯥꯟꯗ ꯑꯃꯁꯨꯡ ꯄꯥꯞꯇ ꯑꯩꯈꯣꯏ ꯁꯤꯔꯝꯕꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯤꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯑꯅꯤꯁꯨꯕꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯄꯨ ꯍꯥꯏꯔꯗꯤ ꯑꯇꯤꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯀꯣ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯃꯊꯪꯒꯤꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯅ ꯍꯥꯏ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯅ ꯍꯥꯏꯌꯦꯕ ꯀꯣ ꯏꯁꯣꯔ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯡ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯡꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯥꯝꯒꯤ ꯏꯞꯇꯨꯁꯨ ꯌꯦꯡꯉꯣ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯆꯥꯒꯅꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯆꯥꯔꯦꯕ ꯑꯗꯨ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯏꯟꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦꯀꯣ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯏꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯅꯤꯅ ꯍꯥꯏꯔꯝꯃꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯐꯗꯧꯕ ꯄꯣꯜꯁꯤꯅ ꯑꯗꯨ ꯍꯥꯏꯔꯝꯗꯕꯁꯦ ꯐꯔꯛ ꯇꯥꯔꯤꯁꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦꯕ ꯃꯥꯅ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇꯗꯤ ꯁꯩꯇꯥꯟꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯇꯧꯔꯤꯑꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯩꯕꯅꯦ ꯎꯆꯦꯛ ꯀꯥꯕ ꯆꯠꯄꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯅꯣꯏ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯎꯆꯦꯛ ꯀꯥꯕ ꯆꯠꯄꯁꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒꯤ ꯃꯆꯥꯁꯤꯒ ꯎꯆꯦꯛꯁꯦ ꯀꯥꯕ ꯆꯠꯄꯖꯥꯠꯅꯦ ꯎꯆꯦꯛ ꯀꯥꯕ ꯆꯠꯄꯁꯤꯗ ꯊꯥꯏꯅꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯏꯊꯣꯛꯄꯤꯗꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨ ꯎꯆꯦꯛꯁꯦ ꯀꯥꯞꯄ ꯃꯇꯝꯗ ꯈꯔ ꯑꯃꯗꯤ ꯁꯤꯔꯒ ꯇꯥꯔꯦ ꯈꯔ ꯑꯃꯅ ꯁꯤꯔꯝꯗꯥꯏꯒꯤ ꯐ꯭ꯔꯤꯡ ꯆꯣꯡ ꯂꯩꯕꯖꯥꯠꯅꯦꯕ ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯁꯤꯔꯒ ꯂꯩꯔꯕꯁꯤꯡꯗꯣ ꯍꯥꯟꯅ ꯃꯥꯗꯤ ꯈꯨꯟꯅꯕ ꯍꯣꯠꯅꯕ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯁꯤꯕꯗꯨ ꯂꯩꯖꯁꯅꯨ ꯁꯤꯒꯦ ꯇꯧꯔꯤꯕ ꯈꯞꯄꯤꯕꯁꯤꯡꯗꯣ ꯍꯥꯟꯅ ꯐꯥꯖꯜꯂꯛꯑꯣꯅ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯊꯋꯥꯏꯗ ꯁꯤꯈ꯭ꯔꯕꯁꯤꯡꯗ ꯁꯩꯇꯥꯟꯅꯁꯨ ꯀꯩꯁꯨ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯆꯔꯆ ꯈꯔ ꯀꯥꯒꯨꯝ ꯇꯧ ꯑꯗꯨꯕꯨ ꯁꯩꯇꯥꯟꯒꯤ ꯂꯝꯕꯤꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯗꯤ ꯈꯔ ꯆꯠꯂꯤꯕꯒꯨꯝ ꯇꯧ
marak sarak ta hairiba singje masine saitan na khwaidagi phana ba tawrese ishor khangdaba taibang panda mi mayam leire makhoi si mane saitan ga su thoina khanbiramaro adubu marak sar chaliba char chaliba adubu thawai da kristagi tung chap chana in mangamdaba singje masi yamna khudong thigale maramde moi miyam se phana ba khondam saitan na ko aduna kedauge haiba matamda haiba indaba sing sida saitana thabak tawraga lei haiba se khoina khangi masigi haiba inbaga haiba indaba siga masigi sida ishordi haiba indaba haiba se yamna serious oin laweba akhoi de church amoina akhoi church member amana ishorgi lambi de chalaktaba haiba iltaba matamda akhoi de thauza yamnu utpieba wariga sabiduna brother and sister madu yade adu kwain tausi kaina khoi de yam nonjana ga haidro khoi de akhoi icha sing ga lam hema matamna adu tawgudu ko aina hain tawu matamda tawgudu hairaga ain tawgudu singreba warak treba natra chaiba khopa su kya ba tawde hai tarane akhoi de haiba indaba haiba se yamna laina laweba ishora de yade ba ndu gido example dum sai example dum pirakeba adam ga ifta ishorna yathang kya pi amakak piyeba karino duda hayadu sagnu haybaneba natra yathang amakatane piriba hayadu sagnu moiso saitanuna lae linolaga lae adaide theme nupiduna sare adaide sarani nupadu supiri masu sare adadege dekadore ishor lae saro rabnina shona oh moise pangi da ko ngang sing se kaina hairaga as phare matung tawrun ko kaina hairaga thado ke rai shorna akhoi tawe natra akhoi tawe ba church members sing bo ersu akhoi cha sing bo ersu lam hema matam da amurak chairam kan da matung tawrun ko kaina taroga thado khre akhoi thawzal hai ishor de yade thawzal haiba haiba se nungsibu utpa haiba se aran bagi di ishor de he is a just god mahati achumba aran base mahati chumna wayeleba wayem pune amadi map tai ko ishori thawzal haibane haiduna napunsi chuba pap tor kanda ishori thawzal ge matung ina idi ishori na chakani kain khalleraba soire dudi koina khangdaba mati ishori chumna wayen ba ishori he is a just god nang tawri matung ina nang charak phangani aduna kaidore amutang khak lam hilubuduna taibang palem punamakta pap haiba sangakre aduna maram oiraga nang aisu ngasidi papi oina poobane papi oina poobane na hoje ishorgi thozal natna khoi upai leite ba hoje bap tai ko aduna hoje ahan bada khoi ni yeng ki base akhoi hangi phibam se karino akhoi se ayo aragi amasung papta akhoi shirame akhoi taibang pangi matung ina chalami atiagi pangalgi mapugi matung ina chalami amasung haiba indaba sing haido akhoi oirame haibane ko aduna kedauge haiba matamda ishor khangdaba sing sena pada ahumda parake ko makhoi marakta akhoi pomna maksu matam amada akhoi hakchanggi apamba singda chalami hakchang amasung pukninggi apamba adu thunghalami aduga atopa mi singomna akhoi mahosana ashaubagi macha sing oirami na hai nang aishu matam amada adumain chalame aishu matam amada tawrame solid liquid gas ta aishu loin mag saruk yarame Kangbra, solid liquid gas harise. Kok ngau yaubra. Nishada hayune ko. Nishada solid liquid gas kai no. Solid harise na talab kumba natra adagi khaini kumba oire. Liquid haibase na si oire ba. Go gas haibase na natra aisu loin torome. Go Christian imungda popo oibatar su engsa haizaba dumaina Yesu Krista gi tung indribanina taibang paan gi matung ina aisu satlame ngap tai ko taibang paan gi matung ina aisu satlame taibang paan matung ina chapa haise masim yam sai chu loin saruk yare ba imana ba singa pulla kanda adubu akhoi ma lekhidre ima sina ai gi damakta yamna khanbiduna khoi church ki khoi church ki Sunday school gi oza
ꯀꯧꯕꯤꯔꯀꯥꯟꯗ ꯑꯩꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯐꯖꯅ ꯂꯤꯕꯤꯔꯦ ꯑꯔꯥꯡ ꯈꯨꯕꯝ ꯀꯔꯤꯅꯣ ꯅꯪ ꯑꯩꯈꯣꯏꯁꯦ ꯄꯥꯞ ꯆꯦꯟꯕꯅꯤ ꯍꯥꯏꯕꯁꯦ ꯐꯖꯅ ꯚꯥꯞ ꯇꯥꯍꯜꯂ ꯃꯇꯨꯡꯗ ꯑꯩꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩ ꯀꯟꯕꯤꯄꯨꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯁꯦ ꯍꯤꯡꯉꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯂꯩꯔꯤꯕꯅꯤꯅ ꯑꯊꯦꯝꯕꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯃꯁꯤꯒꯤ ꯑꯊꯦꯝꯕꯁꯨ ꯂꯥꯛꯑꯦꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯁꯣꯂꯤꯠ ꯂꯤꯀ꯭ꯋꯤꯠ ꯒ꯭ꯌꯥꯁꯇꯣ ꯑꯃꯨꯛꯀ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯁꯦ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯌꯥ ꯇꯧꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯀꯥꯟꯗ ꯍꯦꯛ ꯇꯧꯏ ꯃꯐꯝꯗꯨꯁꯨ ꯀꯌꯥ ꯂꯥꯞꯇꯕꯅꯦ ꯁꯤꯗꯒꯤ ꯑꯩ ꯈꯪꯕ꯭ꯔꯥ sida liquid phangmam laibane sida ko aduda chalameba khoise adubu aina kari khalli masi se ai thadoke haiba taradi imanaba singjiga ai tinabu tokpa tai hana ai khalle phireb lore phana nungai taba tarasu ai imanaba singa ai laptin tinare hai tare ko adugumba tawni hai taradi ai tinadre makhoiga aduna adumain tawre harakanda ai se yaribam khai ishorgi haibagi matu ina chanaba khoi se honare adubu masida khoi nungai taba madi masida makhoigi marakta ekhoi pumna masu matam amada ekhoi gi hakchang gi apama singda chatlami na haibase taibang pan da leiba mi sing se saitana control to bo sing se makhoi se kedoge haiba matam da saitan gi control gi makha leiba natana saitan control gi makha da makhoi se masa mathanda yamna nuai jaba hai tare ne taibang pan gi oiba hiram sidagi hiram sida harau man kiduna kedoge haiba matam da afa phata achum aranj moi amata hek khangdre hai tare ne ko sida smaina yamna phajaba ama aina ama thena khi even unbelievers reasoning processes are perverted ishor khangdaba singi wakhal lon se saitan sina kyam ke matik mamhal lage saitan sina kyam ke matik moise shana chahal lage haiba matam da miyoi bana khanbagi chang sidagi wang madam makhoi je ngauraga chakre example in hai noi kanama tarang mani Charlie Kirk tai ko yana phawba dugum nupa mani handak laikhidre maga interview hek tawba maga debate tawna basida nupi ama lae mana nupi da hange can you define a woman nupi se karino define tawro haina nupi na kai khomme nupi de science mind tawbani kaina haibagi mohta oining mami ama nupi hekto obi ai han khomgre mana nupi haibase karino nupa haibase karino haibase ma bhab taba ngamde hojikang mi singse their minds are so delusional hai tare English hai tare di moi wakhal je asukem dik seran nakhre achum man karino aran man karino the power of reasoning machine chummi machine lali hai bhaw da khan ba he ngamak tabagi chang da saitan da ishor khangda ba singje asukem matik matham khaw on thoi hai tare adugine saitan se he is the ruler of this world and hires haptai ko ishor yaw da bami singde adugumba seran naba wakhal mayama aduna maram ore har kanda akhoi shiradi issue kya bu oide moi asom dadi LGBTQ haire ne ko sangdo sangre aduga moi gi symbol su rainbow gi symbol pride month pride day kaina yam dai moi gi di napan toba namit kaina ko kari haidu no hangde aduda bu moi gi michang sangba ma moi gi against labor ma smain thokre moi samaj jo ani Charlie Kirk hek si ki budagi hek ta makhoi je pura ani thokre map tai ko hana je thola abane aduna moi ge de adugi ani dogi marakta nang karamana nang karamagi michang sangge haige haibagi matung ingre wositi ai Christagi damata lei haibana tre wositi map tai ko moi ge se pura asomgi mi singje kamain to bono hai taradi pura seranare hai tarane ko aduna pada humgi losila pudu kari hai adugo atopa mi singomna ekhoi mahosa na asau bagi macha sing oiramina sida macha sing hairi base ai Greek ki wahai di yamna sinaba pamde adugo masida hena mayek sengna bai damata masida wahai se tekna haiba wahai sinaiba Greek ta tekna hairi base English ta children naina haiba aduga sons hairi ba wahai sina huioi haiba ko masida sinari ba wahai se tekna haiba wahai sini masina kari haina children haibani na children haibasina hena nakna ba mariama sons hairaga de kaya nangna de adubu children haid ai isamaki cha sing admaina khanai ba ko aduna a close relationship with one's parents
ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯩꯁꯦ ꯑꯁꯥꯎꯕꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯁꯦ ꯑꯁꯥꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯔꯝꯃꯦꯕ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛꯀ ꯍꯦꯛ ꯁꯥꯒꯣꯟꯅꯔ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯨ ꯑꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯀꯣ ꯃꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯏꯐꯤꯁꯤꯌꯥ ꯄꯟꯗꯨꯞ 2ꯒꯤ 1ꯗꯒꯤ 3 ꯐꯥꯎꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯃꯤ ꯍꯣꯞꯂꯦꯁ ꯄꯤꯛꯆꯔꯗꯨ ꯎ ꯐꯪꯉꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇ ꯌꯥꯎꯔꯝꯗꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯩꯇꯥꯟꯅ ꯍꯦꯛ ꯂꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯃꯥꯏꯀꯩꯗ ꯄꯨꯕ ꯔꯤꯖꯅꯤꯡꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯖꯅꯤꯡꯒꯤ ꯋꯥꯡꯃꯗ ꯐꯥꯎ ꯄꯨꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯄꯟꯗꯨꯞ 2ꯒꯤ 1ꯗꯒꯤ 3 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯎ ꯐꯪꯉꯦꯕ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯄꯗ 4ꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯅ ꯎꯠꯄꯤꯕ ꯊꯧꯖꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯑꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯅ ꯄꯗ 4ꯒ 5ꯒꯗꯨ ꯍꯥꯟꯅ ꯄꯥꯔꯛꯀꯦ 4ꯒ 5ꯒꯗ ꯀꯔꯤ ꯍꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯆꯥꯟꯕꯤ ꯍꯩꯕꯅꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯁꯤꯗꯨꯅ ꯂꯩꯔꯤꯉꯩꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯍꯟꯕꯤꯔꯦ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯔꯦꯅ ꯍꯥꯏ ꯈ꯭ꯋꯥꯏ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯗ 4, 5ꯒꯗ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯔꯦꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯀꯔꯤ ꯍꯥꯏ ꯉꯁꯥꯏꯒꯤ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 1ꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯌꯣ ꯑꯔꯥꯟ ꯑꯃꯁꯨꯡ ꯄꯥꯞꯇ ꯅꯈꯣꯏ ꯁꯤꯔꯝꯃꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯁꯤꯔꯝꯃꯕꯅꯦꯕ we were dead ꯏꯪꯂꯤꯁꯇ ꯍꯥꯏ ꯇꯥꯔꯗꯤ we were dead in our transgressions and sins ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ but ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯀꯣ but God ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯅꯤꯁꯤ ꯌꯦꯡꯉꯣ but God sudden contrast ꯀꯣ but 하이버시가 God 하이버시가 ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ a sudden contrast ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯆꯣꯡꯉꯛꯄꯒꯤ ꯃꯔꯤꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯁꯤꯗꯀꯣ ꯑꯗꯨꯅ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯆꯥꯟꯕꯤ ꯍꯩꯕꯅꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯌꯦꯡꯉꯣ ꯑꯗꯥꯝꯒ ꯏꯐꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯦꯛ ꯂꯣꯏꯔꯀꯥꯟꯗ ꯀꯔꯤ ꯇꯧꯏ ꯑꯃꯨꯛꯀ ꯍꯌꯦꯡ ꯀꯣꯟꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯎꯄꯥꯏ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯦꯕ ꯑꯃꯨꯛꯀ the promise ꯄꯤꯕꯤꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯖꯦꯅꯦꯁꯤꯁꯀꯤ 3:15 ꯄꯥ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯚꯔꯁꯇꯨ ꯄ꯭ꯔꯣꯇꯣ ꯏꯚꯥꯟꯒꯦꯂꯤꯌꯣꯟ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯏꯍꯥꯟ ꯍꯥꯟꯕ ꯒꯣꯁꯄꯦꯜ ꯍꯥꯏꯅ ꯃꯔꯝꯗꯤ ꯇꯨꯡꯗ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯒꯗꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯅ ꯚꯥꯞ ꯇꯥꯔꯝꯃꯣꯏ ꯀꯔꯤꯅꯣ ꯅꯨꯄꯤꯒꯤꯅ ꯃꯆꯥ ꯄꯣꯛꯀꯅꯤ ꯍꯥꯏ ꯃꯣꯏ ꯂꯤꯟꯒꯤ ꯃꯈꯣꯡ ꯊꯨꯒꯥꯏꯅꯤ ꯍꯥꯏ ꯂꯤꯟ ꯃꯈꯣꯡ ꯆꯤꯛꯀꯅꯤ ꯍꯥꯏ ꯀꯔꯤꯝ ꯚꯥꯞ ꯇꯥꯔꯝꯃꯣꯏꯕ ꯑꯃꯠꯇ ꯑꯗꯨꯕꯨ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯄ ꯋꯥꯅꯦꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯤ ꯐꯅ ꯁꯥꯎꯕ ꯇꯥꯔꯁꯨ ꯃꯆꯥꯁꯤꯡꯕꯨꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯗ 4ꯗ ꯍꯥꯏꯔꯤꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯆꯥꯟꯕꯤ ꯍꯩꯕꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯁꯤꯗꯨꯅ ꯂꯩꯔꯤꯉꯩꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯍꯟꯕꯤꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯔꯕꯅꯦꯕꯀꯣ ꯑꯁꯤꯗ ꯃꯁꯤꯗ ꯆꯥꯟꯕꯤ ꯍꯩꯕꯅꯤ ꯁꯤꯗ ꯃꯔꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯍꯦꯕ꯭ꯔꯤꯌꯨꯒꯤ ꯍꯦꯁꯦꯠ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯍꯥꯏꯗꯤ ꯂꯣꯌꯦꯜ ꯂꯚ ꯊꯥꯖꯕ ꯌꯥꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯦꯕ ꯊꯥꯖꯕ ꯌꯥꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯦꯕ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯆꯥꯟꯕꯤ ꯍꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦꯀꯣ ꯑꯗꯨꯅ ꯏꯁꯣꯔꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤ ꯍꯩꯕꯅꯤ because of his great love for us ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯤꯁꯨ ꯑꯒꯥꯄꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯒꯤ ꯂꯥꯛꯄꯅꯤ ꯑꯒꯥꯄꯦ ꯍꯥꯏꯔꯤꯕꯁꯤꯁꯨ to seek the highest good in the one loved ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯣꯠꯇꯨ ꯅꯪꯅ ꯎꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯈꯦꯠꯅꯩ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯐꯥꯒꯤ ꯇꯧꯅꯕꯁꯨ ꯌꯥꯎꯕꯅꯦ
ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯂꯣꯏꯔꯤꯕ ꯑꯣꯛꯇꯨ ꯐꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤꯕꯨ ꯍꯥꯏꯔꯦꯕꯀꯣ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯕу ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯂꯣꯏꯅꯃꯛ ꯅꯪꯅ ꯅꯨꯡꯁꯤꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯦꯕꯦꯀꯥꯁꯦ ꯑꯩ ꯅꯨꯡꯁꯤꯔꯕꯅꯤ나 ꯃꯥꯅ ꯂꯣꯏꯔꯤꯕ ꯌꯦꯟꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯁꯤꯒꯤ ꯑꯒꯥꯄꯦ ꯂꯚ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯍꯦꯁꯦꯠ ꯍꯥꯏꯔꯤꯕ ꯂꯣꯌꯦꯜ ꯂꯚ ꯊꯥꯖꯕ ꯌꯥꯕ ꯆꯥꯟꯕꯤꯕꯗꯨꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏ ꯎꯠꯄꯤꯔꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯠꯄꯤꯒꯦ ꯍꯥꯏꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯒꯦ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 11 ꯐꯥꯎꯕꯁꯤꯗ ꯆꯦꯞꯇꯔ 1ꯗꯒꯤ 11 ꯐꯥꯎꯕꯁꯤꯗ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯇꯥꯕꯗꯒꯤꯗꯤ ꯃꯊꯪ ꯇꯧꯔꯛꯇꯨꯅ ꯅꯣꯍꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯈꯤꯕ ꯅꯣꯍꯥ ꯈꯛꯇꯒꯤ ꯏꯃꯨꯡꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯣ ꯑꯗꯒꯤ ꯄꯨꯡ 11 ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯏꯕꯜꯒꯤ ꯇꯥꯋꯔꯗꯣ ꯑꯃꯨꯛ ꯁꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯏꯁꯣꯔꯅ ꯃꯤ ꯑꯃ ꯈꯟꯗꯣꯛꯑꯦꯕ ꯀꯅꯥꯅꯣ ꯑꯕ꯭ꯔꯥꯍꯥꯝ ꯈꯟꯗꯣꯛꯑ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯋꯥꯂꯦꯞꯅꯕꯤꯔꯦ ꯃꯁꯤꯒꯤ ꯋꯥꯂꯦꯞꯅꯕꯁꯦ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯃꯦꯍꯣꯔꯣꯟꯒꯤ ꯖꯦꯅꯦꯁꯤꯁ 15 ꯄꯥ ꯇꯥꯔꯗꯤ ꯑꯗꯨꯗ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯥꯝꯒ ꯋꯥꯂꯦꯞꯅꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯕꯅꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯗꯤ ꯊꯥꯖꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒ ꯏꯁꯣꯔ ꯋꯥꯂꯦꯞꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯋꯥꯂꯦꯞꯅꯕ ꯍꯦꯛꯇ ꯊꯨꯒꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯨꯒꯥꯏꯕꯁꯦ ꯂꯣꯃ ꯅꯥꯏꯗꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯕꯒꯤ ꯋꯥꯂꯦꯞꯅꯔꯝꯗꯥꯏꯗ ꯏꯁꯣꯔꯅ ꯀꯩꯗꯧꯋꯤ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯇꯨꯝꯍꯜꯂꯦꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯃꯥꯅ ꯋꯥꯂꯦꯞꯆꯩꯌꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯍꯣꯡꯕ ꯅꯥꯏꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕꯅꯤꯅ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯇꯨꯝꯍꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯃꯥꯒ ꯋꯥꯂꯦꯞꯅꯩꯕ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯌꯦꯡꯍꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯨꯝꯃꯦ ꯍꯥꯏꯔꯒ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯍꯦꯛꯇ ꯅꯥꯈꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯨꯝꯕ ꯅꯠꯇꯦꯀꯣ ꯏꯁꯣꯔꯅ ꯇꯧꯔꯤꯁꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅꯦꯕ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕꯁꯦ ꯊꯥꯖꯔꯤꯕꯁꯦ ꯑꯗꯨꯅ ꯏꯁꯣꯔꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯟꯕꯤ ꯍꯩꯕ ꯊꯥꯖꯕ ꯌꯥꯕ ꯆꯥꯟꯕꯤ ꯍꯩꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯥꯞꯇ we were dead in our transgressions and sins ꯑꯩꯈꯣꯏꯒꯤ ꯑꯌꯣꯛ ꯑꯔꯥꯗ ꯄꯥꯞꯇ ꯁꯤꯔꯝꯕ ꯇꯥꯔꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯔꯦ ꯑꯅꯤꯁꯨꯕꯗ ꯄꯔꯠ 3ꯇ ꯌꯦꯡꯉꯣ ꯄꯔꯠ 3ꯀꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯤꯡꯒꯠꯍꯟꯕꯤꯔꯦ and God raised them ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀ ꯍꯤꯡꯒꯠꯍꯟꯕꯤꯔꯦ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯔꯦ ꯍꯥꯏꯕꯅꯤ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯔꯦ we are raised up ꯍꯥꯏꯕꯅꯦꯕ we are raised up with Christ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯉꯒ ꯃꯍꯥꯛꯄꯨ ꯐꯨꯝꯗ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯏꯁꯇꯔ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯦ ꯑꯃꯨꯛꯀ ꯍꯤꯡꯒꯠꯂꯛꯑꯦ ꯀꯣ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯦ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯅ ꯍꯤꯡꯒꯠꯂꯛꯀꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯃꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯁꯔꯒ ꯆꯪꯕ ꯌꯥꯕ ꯍꯛꯆꯥꯡ ꯑꯃ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯈꯤꯒꯅꯦꯕ ꯃꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯎ ꯐꯪꯉꯦꯕ ꯈ꯭ꯔꯤꯁꯇꯁꯦ ꯁꯤꯔ ꯃꯇꯨꯡꯗ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯁꯣꯛꯄ ꯄꯟꯕ ꯂꯣꯏꯅꯃꯛ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯒꯠꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯅꯧꯕ ꯁꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎ ꯐꯪꯉꯦꯕ ꯃꯗꯨꯒꯨꯝꯕ ꯁꯑꯣꯡꯗꯣ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯦꯕ ꯄꯗ ꯑꯃꯈꯛ ꯄꯥꯔꯛꯀꯦ ꯀꯣꯂꯣꯁꯤꯌꯥꯗ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯀꯣꯂꯣꯁꯤꯌꯥ ꯄꯟꯗꯨꯞ 3ꯒꯤ 1ꯒ 2ꯒꯗ ꯀꯔꯤ ꯍꯥꯏ ꯑꯩ ꯄꯥꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯃꯤꯟꯅꯔꯕꯅꯤꯅ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯌꯨ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯝꯗꯨꯅ ꯂꯩ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯝꯃꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯁꯤꯔꯝꯃꯤ ꯁꯤꯔ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯤꯡꯒꯠꯍꯟꯕꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯊꯧꯗꯥꯡꯗꯤ ꯀꯔꯤꯅꯣ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯋꯥꯈꯜ ꯊꯝꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯊꯝꯕ ꯍꯥꯏ ꯀꯥꯟꯗ ꯐꯦꯟꯗ ꯌꯦꯡꯉꯒ ꯂꯥꯏꯠꯇ ꯌꯦꯡꯉ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯍꯥꯛꯀꯤ ꯁꯔꯒꯒꯤ ꯑꯣꯏꯕ ꯂꯝꯆꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨ ꯍꯥꯏꯕꯅꯦꯕ
Bible yauribase Bible yauriba ishorna akhoi da pibi ba waiya thang mayam ase masi mayam ase mathak lom gi takpi tambi bunga tane aba masi mayam se khoi nga aga khoi chatpa mathau tai aba ko ahum subada taruk ki bi da yengo amasung Krista Jisuda sarga gi mapham sing da akhoi bu mahaka phamina hale hai asi bagi asi siramaba mahausa gi oina asau bagi masa oiramaba noro sina panthung pham oiramaba ekhoibu ishor gi thauza chanbi basina kedawe haba matamda hinghan bire haugat han bire aduga kedoba maha kadoina na phamin hale hai asidagi hena phazaba thauza gi wari je kaida thinagdam nu khangdre natra aina yan nusiba wari amalai North Korea dagi imung amase chelak pazane South Korea sida chelak na ba hona basida ahingda ingraba matam sida moi mi train thoi tra hondoi muse hi masa amada tongaga mokoi se border cross taraga moi se South Korea na chatna ba moi se tawbazane tumin chatna ba hona basida hana South Korea North Korea ga lan kana sonenge matam do oidoi ne ba ko adada nupi masa amadi sumaina pikliba angang ma yaubazane ahinga oibane inga ingsalakpane hidunaga haibane angang se kappa horpadagidi tongiba mayam sina angang no tumin le halo moida kiba ngoireba angang kappa makhon se tar kanda guard singnana tare sandri tare ba sin ur kanda moise happy khadra nome ka pakadra ina moise kiba angang tumin le halo ina haibus mama rusu no shibani na tumin le to phana tumin le henna bo hona bo matam sida angang do hen kappa ab hai tare ne last di upai le bandaduna mama masamagna magi makhutmagna masada samudra da langthakhi karigi damakta tominariba mi train retraum do is kanbinaba mahangna masamaktu mahangna sacrifice tawkhi madugi do yamna nusiba wari ne na haibe yai adubu madudigi na nusiba wari di masine taibung pan pomna maki pa pubinaba taibung pan da ekhogi mahut sillaga kristana lakhiba ekhoina phangdo pa mayam do mahakna pubire har kanda cross the painting sibiba adus natana ekhoi bu lomna da sibiba phat kidraba ekhoi sibu mahakna mahakaloinana panminna ba ekhoi bu mahaki he thangmana kanda phamhanbiba masidagi hena nungsibagi wari je kadaida phangani haibse ai khangdre ko adana masidasu ekhoina kedoba ishori wahai je koina haiba in mangamdribne tawbimal je ekhoi je phajana di khangdaba jane natra ishori tawbimal koi khangdi phajana khangdaba jane hayeng kona ishori manakta mi khara made simple pass ta yauduri simple pass haisina mayamna ishorna reward mayam pir kanda matai da khuba khur ga leiba kangbu do ko simple pass yauba kangbu adudi oiroi seda natra akhoi ju mana khadi phangna bo hona jeba ishorna magi macha singda manha mayam pi gini na hairabane bab tai crown of righteousness crown of life crown of joy mayam lairabane adum yamna phangna bo hona jeba aduna tabida ochin nachin upai ma tawraga government pass tawba dumaina ko sarga da bo yaurdi yare haibagi mo yaurga mayam gi da khuba khu leja to adudi khoi oiroisi ko madu de khoi oibi ade aduna ishorna ekhoi da mo tawbiri base ekhoi bo krista ga loina na hingan bire ekhoi bo hingat han bire krista ga loina na adagi de hum subada mahaka krista ga loina na ekhoi bo phamhan bire na hai aduna hojek ngasi ekhoi Christian ori base karigino why are we Christians akoina Yesu Kristo kan bimpuni thazaraga magi tung ileba karigino some example hai taradi because he is the only one who defeated death some example hai taradi some maram hai taradi maram de Krista khaktana asibabu maithi ba pi ngam khiyo
ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯊꯥꯖꯔꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯊꯥꯖꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯧꯕꯅꯣ ꯍꯥꯏꯇꯥꯔꯗꯤ ꯄꯗ 8ꯇ ꯃꯔꯝꯗꯨ ꯌꯦꯡꯉꯣ ꯃꯁꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯕꯗ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯊꯧꯖꯥꯟ ꯑꯗꯨ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯎꯠꯄꯤꯅꯕꯅꯦꯅ ꯍꯥꯏꯌꯦꯕ ꯍꯥꯞꯇꯥꯏꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯤꯔꯝꯕꯗꯒꯤ ꯑꯍꯤꯡꯕꯗ ꯄꯨꯁꯤꯜꯂꯛꯏꯕꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯗ ꯎꯠꯄꯤꯅꯕꯅꯦꯅ ꯍꯥꯏꯌꯦꯕ ꯇꯥꯏꯕꯪꯄꯥꯟꯗ ꯎꯠꯅꯕꯅꯦꯅ ꯍꯥꯏꯔꯤ ꯀꯣ ꯑꯗꯩ ꯏꯪꯂꯤꯁꯇ ꯍꯥꯏꯇꯥꯔꯗꯤ God will show all his creation the incomparable riches of his grace ꯃꯃꯜ ꯅꯥꯏꯗꯕ ꯂꯝꯕꯥ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯂꯟ ꯑꯗꯣ ꯑꯗꯨ ꯎꯠꯄꯤꯅꯕꯅꯤ ꯇꯨ ꯗꯤꯁꯄ꯭ꯂꯦ ꯑꯩꯈꯣꯏꯗ ꯎꯠꯅꯕꯅꯦꯅ ꯍꯥꯏꯌꯦꯕ ꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯎꯒꯦ ꯅꯠꯇ꯭ꯔꯒ ꯎꯒꯅꯤ ꯍꯥꯏꯇꯥꯔꯗꯤ ꯃꯍꯥꯛꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯕ ꯃꯤꯁꯤꯡ ꯄꯥꯞ ꯇꯧꯔꯒ ꯂꯩꯕ ꯃꯤꯍꯥꯠꯄ ꯍꯨꯔꯥꯟꯕ ꯑꯣꯛꯇꯕꯤ ꯃꯌꯥꯝ ꯑꯁꯦ ꯏꯁꯣꯔꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛꯕꯨ ꯀꯟꯕꯤꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯥꯒꯤ ꯊꯧꯖꯥꯜꯁꯦ ꯃꯄꯥꯟ ꯅꯥꯏꯗꯕꯒꯤ ꯃꯔꯝꯅꯅꯦꯕ ꯑꯩꯈꯣꯏꯗꯤ we are too quick to judge ꯑꯩꯈꯣꯏꯗꯤ ꯃꯤꯕꯨ ꯖꯠꯖ ꯇꯧꯕ ꯃꯤꯕꯨ ꯋꯥꯌꯦꯟꯕ ꯌꯥꯝ ꯊꯨꯏꯑꯦꯕ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃ ꯆꯔꯆ ꯀꯥꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥ ꯆꯔꯆ ꯀꯥꯔꯛꯇ꯭ꯔꯤꯁꯦ ꯀꯥꯏꯅ ꯃꯥꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯅꯠꯇꯦꯕ ꯌꯥꯝꯅ ꯐꯖꯕ ꯑꯦꯛꯖꯥꯝꯄꯜꯗꯤ ꯖꯣꯟꯒꯤ 9:8 ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯌꯥꯝ ꯆꯪꯅ ꯅꯨꯡ ꯊꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯟꯅ ꯀꯔꯤ ꯍꯥꯏꯒꯦ ꯅꯣꯏ ꯃꯔꯛꯇꯒꯤ ꯄꯥꯞ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯃꯅ ꯊꯥꯁꯅꯨ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯁꯃꯥꯖꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯌꯤꯁꯨꯅꯗꯤ ꯅꯨꯡꯁꯤꯕꯤꯌꯦꯕ ꯃꯗꯨꯕꯨꯅꯦ ꯆꯥꯟꯕꯤꯕ ꯊꯧꯖꯥꯜ ꯎꯠꯄ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯗꯨꯃꯛꯇꯨ ꯑꯩꯈꯣꯏꯗꯁꯨ ꯎꯠꯄꯤꯕꯅꯦꯕ ꯏꯁꯣꯔꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯖꯥꯜ ꯎꯠꯄꯒꯤꯁꯦ ꯄꯗ 9ꯒ 8ꯒꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯦꯕꯀꯣ ꯃꯔꯝꯗꯤ ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯃꯁꯤ ꯅꯈꯣꯏꯗꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯎꯊꯣꯛꯇꯅꯕ ꯊꯕꯛꯇꯒꯤ ꯅꯠꯇꯦꯅ ꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯉꯤꯕ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯊꯕꯛꯅ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯅ ꯌꯥꯝꯅ ꯐꯕꯒꯤ ꯅꯠꯇꯦꯕ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯟꯗꯨꯞ ꯑꯃꯗ ꯄꯥ ꯇꯥꯔꯗꯤ ꯄꯟꯗꯨꯞ ꯑꯃꯒꯤ 4-5 ꯑꯗꯨꯋꯥꯏ ꯄꯥ ꯇꯥꯔꯗꯤ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯅꯪ ꯑꯩꯕꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯔꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯕꯤꯕ ꯏꯁꯣꯔꯅ ꯄꯥꯡꯕꯤꯕ ꯌꯥꯎꯗꯅ ꯃꯤ ꯀꯅꯥꯝꯇꯅ ꯏꯁꯣꯔꯕꯨ ꯊꯥꯖꯔꯛꯄ ꯉꯝꯃꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯩꯕꯅꯦ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯛꯀꯦ ꯅꯨꯄꯥ ꯑꯃꯁꯦ ꯄꯥꯁꯇꯔ ꯑꯃꯅ ꯅꯨꯄꯥ ꯑꯃꯁꯦ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯤꯕꯖꯥꯠꯅꯦ ꯆꯍꯤꯕꯨꯗꯤ ꯐꯅ ꯌꯥꯝꯃꯕꯖꯥꯠꯅꯦ ꯃꯥꯅ ꯂꯤꯔꯛꯏꯁꯦ ꯑꯗꯨꯗ ꯅꯨꯄꯥꯁꯦ ꯊꯥꯖꯧ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯥꯁꯇꯔꯁꯦ ꯅꯣꯡꯃꯗꯤ ꯁꯥꯎꯅꯤꯡꯉꯕꯖꯥꯠꯅꯦꯕ ꯉꯛꯊꯤ ꯆꯠꯄ ꯀꯥꯟꯗ ꯅꯪ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯑꯩꯅ ꯇꯧꯕꯖꯥꯠꯅꯦ ꯄꯥꯁꯇꯔꯁꯤꯅꯀꯣ ꯄꯥꯁꯇꯔꯁꯦ ꯁꯥꯎꯅꯤꯡꯉꯕꯖꯥꯠꯅꯦꯕ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯛꯑꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯍꯦꯛ ꯈꯨꯝꯃꯛꯑꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯐꯅ ꯂꯤꯕ ꯇꯥꯔꯁꯨ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯕ ꯃꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯤ ꯑꯃꯕꯨ ꯀꯟꯕꯤꯕ ꯃꯇꯝꯗ ꯃꯥꯕꯨꯗꯤ ꯀꯟꯕꯤꯔꯒ ꯃꯥꯕꯨ ꯀꯟꯕꯤꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯑꯁ ꯑꯩꯁꯦ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦꯀꯣ ꯍꯥꯏꯕꯁꯤda ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯔꯥꯎꯖꯒꯗꯕꯅꯦꯕ ꯚꯥꯞ ꯇꯥꯏꯀꯣ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕꯁꯤꯡꯁꯦ ꯑꯩꯁꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦꯀꯣ ꯑꯩ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯅꯤ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯅ ꯑꯩꯈꯣই ꯂꯩꯒꯗꯕꯅꯦꯕ ꯏꯁꯣꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯑꯔꯣꯏꯕ ꯄꯗꯗ ꯄꯥꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯤꯈ꯭ꯔꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯈꯨꯠꯐꯝ ꯑꯣꯏꯔꯦ ꯏꯪꯂꯤꯁꯇ God's workmanship ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯀꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯗꯧꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛ ꯌꯧꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯪ ꯑꯩꯕꯨ ꯁꯤꯕꯒꯤ ꯂꯝꯕꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯕꯅꯤꯅ
hingba gi punsi pibirabnina maduna kedauge haba matamda nang aigi huzik ithawdi karino Kristagi haibagi is Kristagi pautaki matung inna hingba haibase nang aigi ithawne huzikse aduna Kristana akoidi pambi athangsi karino mana hairamba sing taibang pangi matung ina chataba ngasai mayam yaw natra akoi matam amada kai dorami hai taibang pang sige machat matung ina chalami atiyagi pangalgi mapu adugi matung ina chalami haireba thawai adu asi haiba indaba mi sigi mathata thabak tawdun leiri hana haireba ching myamse akoi matam amada akoi ishorna yadaba lambida amamba lambida chalamani adabu huzikti ishorna akoi amamba lambidagi manganda pubirabnina nang aise mangalgi masadu oirabnina mangan gi thabak akoi tawgadobane amamba gi thabak amohana tawbiyade adubu yam nungaitabadi huzikangi mamintagi oiriba Christian singsina Kristagi minchat se yamna thihalle church kabala asu fashion tawraga church kabala lakpa adage ishorna yadaba thabak ngata thabak singje Christian ne hena tawrapugum he urakpa masi mayam si uba matamda sukimti nungaite haitarane ko aduna nang ai se huzek we are the citizens of heaven ngasai akoina parakhiba mayam do akoibu hinganbire akoibu hinganhanbire ahum subada kedoba akoi se sargagi oiba mafam sin akoibu phamhanbire haibane aba aduna takpade nang ai se huzek taibang pangi natre we are the citizens of heaven aina yana pamjaba phrase ama lei kingdom citizen haina kingdom citizen haire ishoging tholebaki nagrik ne ba khoise adoi taradi ishoging tholebaki matung ina ishoging tholebaki nariki matung ina madui matung ina khoi hingna hotna ga dabane aptai ko aduna ngasigi numisida akoina tahakhraba para mayam sina akoida hena borpina bibu oisunu akoi matam amada amambagi masa oirami saidangi masa oirami asiba lambi da chalami adabu huzik akoi ishorgi chanbibana maram oire harkanda akoi bu kanbirabanina adoi taradi mahaki tobima khangba oina akoi mahaki tungil chatna bkhonasi taibong pan se esukim tik mammi Christian singi marakta church singsu amamba church mayam leitabanate makhoi mayam gi marak sida akoina mangan oina ngan mangamnaba khoi khodimak ishorda haijabulena ishore pangal ni jasi we are the salt of the earth we are the light of the world ko aduna khoi mutu min sanna bkhonasi khoi ishoram da haijasi khoi amatangai ba hingbai paishor na ki wahai gi da mathagachabani nahagi thozal amasun nahagi chambi bigi da mata na bo haina ain thagachabani paishor kaishu laitraba pap chilaba na sa khoi bna hanu sibiduna nasa na pa thabiratuna akhoi gi da mata usiloina sibiba amasung lom naidaba punsido akhoi lem na pibigi da mata na hu thagachabani paishor akhoi no su nahan to bikhi ba sona kaudaduna na bu matam chapada nusina lagi nabi da sapangamnaba nahang na pangbiyu hadini zabni church si nahang na borpina biyu paishor church gi pastor leaders sing members sing kudimang nahang na borpina biyu na ki lambi da he na chakhatpa na cha sing do hin biyu hadini zabni paishor ana makhata loina biyu na ki wahai da su he na borpina biyu hadina na sana ba insu semin zabni amen